Hello ma'am, good morning. Khurumjari kuzuzangbo. Ngasi su ai keno se yam handak de yam thuna yam toina video thagalagene video se keno torini ko upload tawre ini ngasi se duna ngasi ki video se aina yum da lak ba matungi video ni ko ai hojik se Manipur da leidana ko mamangi video da so in hai krabani ko ata Manipur da la aba matungi vlog ni ko sin Sikkim gi vlog natre Manipur ki daily life ki vlog oin tawdoi ni ko aduna tha ama ni phawdi sumaina Manipur ki vlog yengina gi se ko aduka numit se aina kaino da day 2 ki video ne ko si se ko day 2 ki video se akoi gi khumana pokpa akoi gi yum hingon gi da leibudo dudo laithong hanga ka phiron ka singdo ka ne tawram ba ko yum gi ko adugi ai lakpa da tan jap chana ren hariba ko myam na haidi yaw ba phangye ne ko aduna adugi numit ki video ne aduka ai ngonta hagolaga mi ge lai kai ki poche ke ka koi mana numit gi no mawali ngai da loin sembu loi grab ne ko poche ge se aduga akoina nongala kanda pochai kai ka du thangdo ga laigi kai gi phiron hongdo ka da khakta ngai rabane ko adu maina toramine thabak to degi koi gi yum gi ningon kai ka su myam ma ko ra kana lai kram yaumna na bai ne ko aduga kana torine koi baji hoi koi mabu hoi ai di koi hingon nung da leiba mi myam ka loina pula kanda ko sumaina athen pot kai ka semba degi laigi kana ba pochai kai ka leiba khot padi nong mawali ngai loina loi grabane ko ko mana pochai kai ka sem kanda ko aduga ini hoi la kanda sumaina haidi mapan gida apokpagi puthokadaba kaido du tongan tongan nang semine ba apokpagi khoiramba mapan da khoiramba si khoiramdingai kanda yumgi kaino se lainthau ka leimrin ga kaino kisi ani se hana semdo o du ka ani se hana ka tho o na ko mapan gi tawdringai da adugi manung gi se hana loisaleba ko adugi numitu da ko adu sum lai khram je khoi side di sum kamai tawge kai dawge se min loin khangnar ba ngaktani dena ko adu maina yam kana haidras yare adu ai nang si ki video se sumaina lai gi kai gi tawo video se haidi aina sida la ga ai di khangjaba gi wani ada lehowa ai ki Sikkim da lehowa ai ki family kai du di kamai tawge se khangjade dena ko adu na moina sum yengjana ba aina video se sembiri ne ba ko aduga aina ngarangi live kai ka tawgi ba kanda kana laki kamai tawgi habdo ko adu ai handak se kanam to porakte ko ai tomda dum lae ima su ichan pio de lehore aduga khar ler ka ichi hoida mu chat kani ba ko aduga ai nu pasu Delhi de legi ba ko aduna handak te ai tonda lai ne matam khara kuina leige na ko exam su loire aduna topam khangde ju yumda matam khara leiruke na lai ne ai do adune duna sini ko ai sum haide Sikkim na leho bai ki family adik ai gi lekai gi mi ka kasu yengi de na ko ai video to adu mo yengjana ba lai khram se kamai tawke na ko voice over se aina sum akoi londa sum tawrabni metai londa sum tawrabni moi khangdi khangoroi doi tar ko sum yengjar sani ko video se ko aduna kaino se lai ki kaino ising haina ba ising kaino sok chalamini ko turen je ko turen je hojikan de khoi rom gi je lengoi nik pa thingi aduna turen gi ising se yam kana nairamdre ko dum ising je lu lerame ba ko hana di dum turen lengoi ni kanda surga chaba mayam su leidna ko aduna turen je dum lengoi nik pagi dum pung kaino mapan tara tar ising yam nei bane ba ko handak ti nairamdre akoi baba ga ima ga ni ko kaino se uri se ko mamangi kaino da video da de aina baba yum da leram de duty chatki halaktre na tawdagi uramaroi ba ko aduna khangba yaw targadi comment habiramo khoi ba se khangbra no ko sum lekai gi thangna ba kundang na ba da khangba bu de engon da mark da haire ko haidi baba phoi mama ai khange na ko duna akhoi ma ka akhoi baba ga ne moini kana toriba yumgi ising haina ba ne ising sokpa lamini ko engon da video nam doi targadi matungi na ro du ko nam mor se en haiba da video namine ba ko adu numitu gi chak ising chabagi adagi kai hadono mi nung lakpa khotpagi aduguma myam dodi koi mamangi ina mana loina taweba ko chak kai ka thongbodo no numitu dai thongdre adoi tar so yum dek lakko numitegi hoji phaw dum chak thongi ko ai chak thongi de yum da lakpa thabak yamam bodo adugi ne ko aduna sum kaimta tawbidra su nungai te khoi mama ton tawr leibodo na yengbu su nungai te ba ko aduna mateng khara pangbira kanda thabak tominar mini ko khoi maka numit phanyam yam salam ale ko ini yum da laise
ꯑꯣ ꯑꯗꯨꯒ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯀꯩꯅꯣꯗ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯉꯣꯟꯗ ꯌꯨꯝꯒꯤ ꯐꯦꯃꯤꯂꯤꯒꯤ ꯏꯟꯇ꯭ꯔꯣ ꯇꯧꯔꯛꯑꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯑꯒꯁꯨ ꯍꯥꯏꯗꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯍꯥꯏꯗꯤ ꯁꯤꯒꯤ ꯐꯦꯃꯤꯂꯤ ꯁꯥꯏꯠꯁꯤꯒꯤ ꯌꯨꯝ ꯀꯩꯀꯥꯁꯨ ꯍꯣꯝ ꯇꯨꯔ ꯇꯧꯔꯛꯑꯣꯅꯁꯨ ꯍꯥꯏꯔꯛꯏꯀꯣ ꯑꯩ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯀꯣ ꯑꯗꯨꯒ ꯀꯣꯃꯦꯟ ꯃꯌꯥꯝꯗ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯋꯦꯜꯀꯝ ꯍꯣꯝ ꯀꯥꯏꯅ ꯍꯥꯏꯕꯤꯔꯛꯄ ꯀꯣꯃꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯑꯩ ꯊꯦꯡꯅꯔꯝꯃꯦꯕꯀꯣ ꯑꯗꯨꯅ ꯊꯦꯡꯛ ꯌꯨ ꯑꯦꯕ꯭ꯔꯤ ꯋꯥꯟ ꯐꯣꯔ ꯑꯣꯜ ꯑꯣꯐ ꯌꯣꯔ ꯀꯣꯃꯦꯟꯁ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯅ ꯅꯦꯛꯁꯀꯤ ꯚꯤꯗꯤꯑꯣꯗ ꯑꯩ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯐꯦꯃꯤꯂꯤꯒꯤ ꯏꯟꯇ꯭ꯔꯣꯁꯨ ꯇꯧꯔꯛꯀꯦ ꯑꯗꯨꯗꯨꯒ ꯌꯨꯝ ꯀꯩꯀꯥꯁꯨ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯑꯗꯨꯅ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥ ꯀꯩꯀꯥ ꯊꯛꯇꯣꯛꯑꯦ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯍꯥꯏꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯕ ꯉꯥꯏꯔꯒ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏ ꯅꯦ ꯍꯣꯏꯁꯨ ꯂꯥꯛꯄꯒꯤ ꯋꯥꯔꯤ ꯀꯩꯀꯥ ꯁꯥꯟꯅꯊꯣꯛꯑꯒ ꯑꯗꯨꯝ ꯂꯩꯔꯦꯕꯀꯣ ꯑꯗꯨꯅꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯌꯥꯝꯒꯀꯣ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯍꯥꯏ ꯑꯦꯕ꯭ꯔꯤꯋꯥꯟ ꯒꯨꯗ ꯃꯣꯔꯅꯤꯡ ꯗꯤꯁ ꯏꯁ ꯑꯩꯈꯣꯏ ꯆꯦꯒꯤ ꯃꯅꯥꯎꯄꯤ ꯃꯃꯥꯏ ꯄꯥꯛꯄ ꯑꯣꯟꯊꯣꯔꯛꯑꯣ ꯍꯦ ꯀꯩꯅꯣꯅꯦ ꯑꯗꯩꯁꯤꯅ ꯑꯩꯈꯣꯏ ꯐꯥꯗꯔ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩꯕꯗꯨꯅ ꯃꯥꯅ ꯚꯤꯗꯤꯑꯣ ꯅꯝꯕꯤꯔꯤꯅꯤꯀꯣ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩ ꯌꯨꯝꯗ ꯊꯣꯛꯂꯛꯑꯕꯅꯤ나 ꯍꯥꯏꯗꯤ ꯍꯥꯟꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕꯤꯅꯕ ꯃꯤ ꯂꯩꯇꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗ꯭ꯔꯦꯗꯅꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕꯤꯅꯕ ꯃꯤꯁꯦ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯔꯦꯕ ꯏꯅꯥꯎꯅꯨꯄꯥꯈꯩ ꯃꯌꯥꯝ ꯑꯗꯒꯤ ꯏꯄ꯭ꯋꯥ ꯅꯨꯄꯥ ꯍꯥꯏꯗꯣꯏꯅꯤꯀꯣ ꯏꯅꯥꯎꯅꯨꯄꯥ ꯍꯥꯏꯁꯦ ꯍꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯃꯌꯥꯝ ꯂꯩꯃꯤꯟꯅꯕ ꯃꯌꯥꯝꯗꯣ ꯑꯗꯒꯤ ꯏꯅꯝꯃ ꯍꯣꯏ ꯀꯌꯥ ꯃꯌꯥꯝ ꯂꯩꯔꯕꯅꯤꯅ ꯀꯦꯃꯦꯔꯥꯃꯦꯟ ꯋꯥꯠꯇ꯭ꯔꯦꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩ ꯌꯨꯝꯗꯀꯣ ꯑꯗꯨꯅ ꯑꯩꯅ ꯃꯣꯏꯗ ꯃꯔꯛ ꯃꯔꯛꯇ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯈꯔ ꯈꯔ ꯅꯝꯕꯤꯌꯨ ꯍꯥꯏꯔꯤꯅꯤ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯩꯒꯤ ꯐꯣꯟꯒꯤ ꯁ꯭ꯇꯦꯟꯗꯨꯁꯨ ꯇꯦꯛꯈ꯭ꯔꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦꯀꯣ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯗꯨꯒꯤ ꯑꯩꯅ ꯃꯣꯏꯗ ꯚꯤꯗꯤꯑꯣ ꯅꯝꯕꯤꯌꯨꯅ ꯃꯣꯏꯅ ꯚꯤꯗꯤꯑꯣ ꯅꯝꯕꯤꯔꯤꯅꯤꯀோ ꯑꯗꯨꯅ ꯂꯥꯏꯒꯤ ꯀꯩꯒꯤ ꯄꯣꯠ ꯆꯩ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯕꯨ ꯄꯥꯈꯪꯗ ꯈꯪꯖꯕꯩ ꯋꯥꯅꯤ ꯑꯥꯗ ꯂꯩꯕ ꯃꯤꯗꯤ ꯈꯪꯖꯄꯣꯠꯇꯦꯕꯀꯣ ꯑꯗꯨꯅ ꯃꯣꯏ ꯈꯪꯖꯅꯕ ꯍꯥꯏꯅ ꯂꯥꯏ ꯀꯠꯄꯁꯦ ꯀꯩꯀꯩ ꯄꯣꯠ ꯆꯩꯁꯦ ꯌꯥꯎꯒꯦꯅ ꯈꯪꯖꯅꯕ ꯍꯥꯏꯅ ꯑꯩꯅ ꯅꯝꯕꯤꯔꯤꯅꯦꯕꯀꯣ ꯚꯤꯗꯤꯑꯣꯁꯦꯀꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯈꯩꯁꯤꯅ ꯃꯃꯥꯡꯗ ꯏꯃꯥ ꯍꯣꯏ ꯀꯩꯀꯥ ꯂꯥꯛꯑꯒ ꯌꯨꯝꯗ ꯂꯩꯔꯝꯕꯅꯤꯅꯀꯣ ꯑꯩꯉꯣꯟꯗ ꯏꯃꯥ ꯍꯣꯏ ꯂꯥꯛꯇꯕ꯭ꯔꯥ ꯑꯗꯒꯤ ꯏꯃꯥ ꯀꯩꯗꯧꯏ ꯀꯅꯥꯒ ꯂꯩꯍꯧꯏꯅ ꯌꯥꯝ ꯍꯪꯉꯦꯕꯀꯣ ꯑꯩꯉꯣꯟꯗ ꯑꯗꯣ ꯏꯃꯥꯁꯨ ꯐꯣꯟ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯀꯩꯀꯥ ꯂꯩꯕꯗꯣ ꯍꯥꯏꯗꯤ ꯃꯥꯁꯨ ꯂꯥꯛꯅꯤꯡꯕꯒꯤ ꯎꯅꯤꯡꯕꯒꯤ ꯋꯥꯔꯤꯒ ꯌꯥꯝ ꯁꯥꯔꯛꯑꯦꯕꯀꯣ ꯐꯣꯟꯗꯀꯣ ꯑꯗꯣ ꯈꯪꯗꯦ ꯃꯤꯈꯩ ꯂꯣꯏ ꯂꯥꯛꯅꯤꯡꯕꯖꯥꯠꯅꯤꯀꯣ ꯑꯩ ꯑꯥꯔꯠꯀꯤ ꯍꯥꯏꯗꯤ ꯁꯤꯀꯤꯝꯗ ꯂꯩꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤꯈꯩꯗꯣꯀꯣ ꯑꯗꯨ ꯂꯣꯏ ꯂꯥꯛꯇꯤ ꯂꯥꯛꯅꯤꯡꯕ ꯑꯗꯨꯁꯨ ꯀꯅꯥꯝꯇ ꯊꯕꯛ ꯂꯣꯏ ꯇꯧꯅꯕꯅꯤꯅ ꯁꯨꯇꯤ ꯀꯩꯀꯥ ꯐꯪꯅꯗꯕ ꯑꯉꯥꯡꯈꯩ ꯁ꯭ꯀꯨꯜ ꯆꯠꯅꯈꯤꯕ ꯃꯇꯝꯁꯨ ꯑꯣꯏꯕꯅꯤꯅ ꯃꯣꯏꯗꯣ ꯂꯥꯛꯄ ꯌꯥꯗꯕꯒꯤ ꯂꯣꯏ ꯂꯩꯍꯧꯔꯦꯕꯀꯣ ꯑꯗꯨꯅ ꯌꯨꯝꯗ ꯊꯣꯛꯂꯛꯑꯀꯥꯟꯗ ꯍꯥꯏꯗꯤ ꯀꯨꯏꯔꯦꯗꯅꯀꯣ ꯑꯩꯅ ꯌꯨꯝꯗ ꯂꯥꯛꯇ꯭ꯔꯤꯁꯦꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯌꯨꯝꯗ ꯂꯥꯛꯑꯒ ꯃꯤꯈꯩꯒ ꯊꯦꯡꯅꯔꯒ ꯋꯥꯔꯤꯒ ꯁꯥꯟꯅꯕꯁꯦ ꯅꯨꯡꯉꯥꯏ ꯃꯤꯈꯩꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯏꯃꯥꯟꯅꯕꯤꯈꯩꯅ ꯑꯩꯉꯣꯟꯗ ꯐꯣन ꯇꯧꯔꯛꯄ ꯀꯥꯟꯗꯀꯣ ꯅꯤꯉꯣꯜꯁꯦ ꯃꯄꯥꯝꯗ ꯂꯥꯛꯑꯗꯤ ꯄꯪꯀꯞꯇ ꯀꯞꯅꯤꯡꯕꯅꯤꯀꯣ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯍꯥꯏꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯣꯏꯔꯥ ꯍꯥꯟꯅꯒꯤ ꯍꯧꯔꯛꯐꯝꯗ ꯂꯥꯛꯄꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯃꯦꯃꯣꯔꯤꯁ ꯍꯥꯏꯗꯤ ꯍꯥꯟꯅꯒꯤ ꯀꯩꯅꯣ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯅꯤꯡꯁꯤꯡꯕꯒꯤ ꯀꯞꯅꯤꯡꯉꯤꯔꯥ ꯈꯪꯗꯦꯀꯣ ꯍꯧꯖꯤꯛꯁꯦ ꯃꯔꯛ ꯃꯔꯛꯇꯁꯨ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯤ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯅꯠꯇꯕ ꯍꯥꯏꯗꯤ ꯃꯤ ꯃꯌꯥꯝꯒ ꯂꯥꯛꯑꯒ ꯎꯕꯁꯤꯗꯀꯣ ꯑꯗꯨꯝ ꯅꯨꯡꯁꯤꯕꯖꯥꯠꯅꯤ ꯈꯜꯂꯤꯅꯤꯀꯣ ꯑꯗꯨ ꯍꯥꯏꯅꯕ ꯂꯩꯗꯥꯏꯅꯦ ꯅꯤꯉꯣꯟꯈꯩ ꯂꯥꯛꯑꯒ ꯅꯤꯉꯣꯟꯈꯩ ꯌꯨꯝꯗ ꯂꯥꯛꯇꯥꯔꯗꯤ ꯀꯥꯡꯒꯜ ꯂꯨꯈꯐꯥꯎ ꯌꯦꯡꯉꯦ ꯍꯥꯏꯕꯗꯣ ꯀꯩꯀꯩ ꯄꯣꯠ ꯆꯩ ꯂꯩꯔꯤꯒꯦꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦꯅꯀꯣ ꯃꯤꯈꯩꯁꯤꯅ ꯑꯗꯨꯝ ꯍꯥꯏꯗꯣꯏꯅꯦ ꯑꯩꯉꯣꯟꯗ ꯁꯨꯝ ꯋꯥꯔꯤꯅꯤꯗ ꯅꯤꯉꯣꯟꯈꯩ ꯀꯩꯅꯣ ꯇꯧꯔꯒ ꯂꯥꯛꯑꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦꯀꯣ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯤꯗꯀꯣ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯤ ꯉꯥꯛꯇꯅꯤꯀꯣ ꯎꯅꯔꯤꯁꯦ ꯑꯩꯈꯣꯏ ꯏꯅꯦ ꯑꯅꯤ ꯑꯃꯅꯦ ꯑꯩꯈꯣꯏ ꯃꯥꯕꯣꯛ ꯍꯣꯏ ꯑꯩꯈꯣꯏ ꯅꯦ ꯈꯔ ꯅꯦ ꯃꯆꯥ ꯑꯃꯒ ꯌꯥꯎꯔꯤꯀꯣ ꯑꯗꯨꯒ ꯃꯣꯏ ꯃꯌꯥꯝꯒ ꯎꯅꯔꯤꯁꯦꯀꯣ ꯃꯤꯈꯩꯁꯦ ꯄꯨꯟꯅꯒ ꯆꯥꯛ ꯆꯥꯃꯤꯟꯅꯗꯕꯁꯦ ꯌꯥꯝ ꯀꯨꯏꯔꯦꯕꯀꯣ ꯁꯤꯀꯤꯝꯗꯗꯤ ꯀꯅꯥꯝꯇ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯗꯕꯅꯤꯅꯀꯣ ꯁꯤꯗ ꯈꯛꯇꯅꯤꯀꯣ ꯂꯥꯛꯑꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯁꯦ ꯑꯥꯗꯗꯤ ꯃꯤ ꯀꯅꯥꯝꯇ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯗꯕꯅꯤꯅꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯎꯔꯗꯤ ꯃꯣꯏ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯛꯀꯗꯣꯏꯅꯤ ꯅꯣꯏ ꯂꯣꯏꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ꯭ꯔꯣ ꯑꯗꯨꯗ ꯍꯥꯏꯅ ꯍꯥꯏꯗꯤ ꯈꯠꯅꯕ ꯍꯥꯏꯕ ꯅꯠꯇꯦ ꯈꯦꯠꯅꯕ ꯍꯥꯏꯗꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯆꯠꯅꯕꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯆꯠꯅꯕꯁꯤꯒ ꯈꯦꯠꯅꯩꯗꯅꯀꯣ ꯑꯗꯨꯅ ꯃꯣꯏꯅ ꯈꯪꯅꯤꯡꯗꯅ ꯑꯗꯒꯤ ꯆꯥꯛ ꯄꯨꯈꯝꯒꯁꯦ ꯑꯆꯧ ꯑꯆꯧꯕꯗ ꯆꯥꯛ ꯆꯥꯏ ꯀꯥꯏꯅ ꯍꯥꯏꯔꯛꯇꯣꯏꯅꯤꯀꯣ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯀꯥꯟꯗꯀꯣ ꯍꯥꯏꯗꯤ ꯑꯥꯗꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯆꯥ ꯃꯆꯥ ꯂꯣꯏꯅ ꯆꯥꯅꯕꯅꯤꯅꯀꯣ ꯑꯩꯉꯣꯟꯗ ꯃꯣꯏꯗꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯁꯣꯛ ꯑꯣꯏꯕꯗꯣ ꯍꯥꯏꯗꯤ ꯈꯪꯖꯗꯕꯅꯤꯅꯀꯣ ꯑꯍꯥꯟꯕ ꯌꯦꯡꯕ ꯀꯥꯟꯗꯀꯣ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯛꯀꯗꯣꯏꯅꯤꯀꯣ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯔꯀꯥꯟꯗꯀꯣ ꯌꯦꯡ ꯂꯣꯏꯔꯀꯥꯟꯗ ꯑꯗꯨꯒ ꯑꯩꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯌꯥꯝ ꯁꯥꯡꯅ ꯅꯝꯗꯕꯅꯤꯀꯣ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯗꯤ ꯅꯦꯠꯋꯥꯔꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯁ꯭ꯋꯥꯏꯁꯦ ꯀꯩꯅꯣ ꯇꯧꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯒꯤ ꯀꯩꯅꯣꯗꯣ ꯆꯥꯎ ꯇꯥꯔꯒꯗꯤꯅꯦ ꯊꯥꯒꯠꯄ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯌꯥꯔꯤꯈꯩꯗꯤ ꯇꯣꯏꯅꯁꯨ ꯊꯥꯒꯠꯀꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯗꯅꯁꯨ ꯊꯥꯒꯠꯀꯦꯅ ꯚꯤꯗꯤꯑꯣꯗꯣ ꯃꯆꯥ ꯃꯆꯥ ꯑꯗꯨꯃꯥꯏꯅ ꯁꯦꯝꯒꯦ ꯇꯧꯕꯅꯦꯕꯀꯣ
ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯦ ꯑꯗꯨ ꯂꯣꯏ ꯂꯣꯏꯔꯀꯥꯟꯗ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏ ꯅꯦ ꯍꯣꯏ ꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯔꯨꯔꯦ ꯑꯅꯛ ꯑꯅꯛꯄ ꯂꯩꯕꯈꯩꯗꯣꯀꯣ ꯑꯗꯨꯒ ꯍꯜꯂꯛꯑꯒ ꯁꯤꯗ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯍꯟꯗꯛ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯃꯥ ꯌꯣꯟꯅꯕꯒꯤ ꯄꯣꯠ ꯆꯩꯁꯨ ꯃꯌꯥꯝ ꯄꯨꯔꯛꯑꯃꯤꯅ ꯌꯨꯝꯗ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯣ ꯑꯉꯥꯡꯈꯩ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯥꯛꯑꯦ ꯅꯪ ꯌꯦꯡꯉꯝꯃꯤꯅꯤꯀꯣ ꯄꯣꯠ ꯆꯩꯒꯩꯁꯦ ꯂꯣꯏ ꯁꯨꯔ ꯃꯥꯜꯂꯦ ꯈꯪꯗꯦ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯔꯤꯅꯤꯀꯣ ꯌꯨꯝꯗ ꯂꯥꯛꯄꯗꯤ ꯐꯖꯅ ꯌꯦꯡꯗ꯭ꯔꯤꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯟ ꯊꯪꯅꯕꯗ ꯑꯅꯛ ꯑꯅꯛꯄꯗ ꯂꯩꯅ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯁꯨꯝ ꯂꯩꯅꯤꯡꯕ ꯂꯩ ꯇꯥꯔꯒꯗꯤ ꯌꯦꯡꯕ ꯂꯥꯛꯄꯁꯨ ꯌꯥꯅꯦꯕꯀꯣ ꯁꯤꯒꯨꯝꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯑꯦ ꯃꯥꯗꯣ ꯊꯣꯛꯂꯛꯄꯗ ꯑꯗꯨꯒ ꯀꯦꯅꯕ ꯄꯣꯠ ꯆꯩꯒ ꯃꯌꯥꯝ ꯌꯥꯎꯔꯛꯄ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨꯅꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯇꯦꯗꯤ ꯕꯤꯌꯔꯒꯨꯝꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯛꯑꯦꯕꯀꯣ ꯑꯗꯨꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯇꯧꯔꯝꯃꯤꯅꯤꯀꯣ ꯌꯦꯡꯕ ꯑꯉꯥꯡ ꯃꯌꯥꯝ ꯂꯥꯛꯑꯦꯅꯀꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯀꯣꯏꯊꯣꯔꯛꯑꯣ ꯊꯦꯡꯅꯁꯤ ꯑꯗꯒꯤꯗꯤ ꯕꯖꯥꯔ ꯊꯣꯛꯂꯛꯑꯣꯏꯗ꯭ꯔꯥ ꯑꯗꯨꯗ ꯊꯣꯛꯂꯛꯑꯣꯏꯗ꯭ꯔꯥ ꯑꯗꯒꯤ ꯀꯌꯥꯝ ꯀꯨꯏꯕꯨ ꯂꯩꯈꯤꯗꯣꯏꯅꯣ ꯊꯦꯡꯅꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄꯈꯩꯗꯣꯀꯣ ꯑꯩꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯨꯝꯗꯒꯤ ꯃꯄꯥन ꯀꯌꯥ ꯊꯣꯛꯅꯤꯡꯗꯦꯕꯀꯣ ꯑꯗꯨꯒꯤ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯏꯗꯅꯀോ ꯁꯤꯗꯀോ ꯑꯗꯨꯅ ꯑꯩꯁꯦ ꯃꯄꯥन ꯊꯣꯛꯅꯤꯡꯗꯦ ꯑꯗꯨꯅ ꯊꯦꯡꯅꯗꯧꯕ ꯑꯣꯏꯇꯥꯔꯒꯁꯨ ꯀꯩꯅꯣ ꯇꯧꯔꯁꯦ ꯈꯤꯇꯪ ꯂꯩꯔꯒ ꯊꯦꯡꯅꯔꯁꯤꯀꯣ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯀꯥꯟꯗꯀꯣ ꯑꯗꯨꯒ ꯁꯨꯝ ꯑꯩ ꯍꯥꯏꯔꯛꯀꯦꯀꯣ ꯄꯥꯎ ꯐꯥꯎꯔꯛꯀꯦ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯏꯃꯥꯟꯅꯕꯤꯈꯩꯁꯨ ꯑꯩꯅ ꯌꯨꯝꯗ ꯂꯥꯛꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯕꯅꯤꯀꯣ ꯌꯨꯝꯗ ꯊꯦꯡꯅꯁꯦꯅꯀꯣ ꯑꯗꯨꯒ ꯁꯨꯝ ꯀꯨꯏꯔꯦꯗꯅ ꯎꯅꯗꯕ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯜꯂꯒ ꯆꯥꯛ ꯆꯥꯃꯤꯟꯅꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯅꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯁꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯒꯤ ꯆꯥꯛ ꯀꯩꯀꯥ ꯊꯣꯡꯕꯗꯣ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯈꯣꯏ ꯄꯥꯒꯅ ꯊꯣꯡꯉꯦꯕꯀꯣ ꯅꯨꯡꯗꯥꯡꯗꯣ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯦ ꯑꯗꯨꯒ ꯑꯩꯅ ꯚꯤꯗꯤꯑꯣ ꯀꯩꯀꯥ ꯅꯝꯕꯁꯨ ꯅꯝꯃꯝꯗ꯭ꯔꯦꯕꯀꯣ ꯐꯣꯟꯗ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯑꯗꯨꯅ ꯁꯤꯗ ꯁꯨꯝ ꯂꯣꯏꯁꯜꯂꯁꯦ ꯚꯤꯗꯤꯑꯣꯁꯦ ꯑꯩꯗꯣ ꯁꯤꯀꯤꯝꯗ ꯂꯩꯔꯁꯨ ꯌꯣꯡꯆꯥꯛꯄꯨꯗꯤ ꯈꯦꯠꯇꯤ ꯈꯦꯠꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯌꯨꯝꯗ ꯊꯣꯛꯂꯛꯑꯒ ꯌꯣꯡꯆꯥꯛ ꯈꯔ ꯈꯦꯠ ꯑꯂꯨ ꯈꯔ ꯈꯦꯠ ꯆꯥꯛ ꯈꯔ ꯊꯣꯡ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯈꯨꯠꯀꯥꯁꯦ ꯂꯣꯏꯅ ꯆꯨꯔꯦ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯁꯜꯂꯁꯦ ꯑꯩꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯏꯗꯤꯠ ꯇꯧꯔꯤꯉꯩꯗ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯩꯁꯦ ꯌꯥꯝ ꯅꯣꯏꯔꯦꯅꯀꯣ ꯏꯁꯥꯒꯤ ꯀꯩꯅꯣ ꯌꯦꯡꯖꯕꯁꯤꯗꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯣꯏꯔꯦ ꯅꯣꯏꯔꯦ ꯍꯥꯏꯁꯦ ꯑꯁꯦꯡꯕꯩ ꯅꯣꯏꯔ ꯃꯥꯜꯂꯦꯅ ꯈꯜꯂꯤꯅꯤꯀꯣ ꯑꯩꯅ ꯑꯗꯨꯅ ꯁꯤꯗ ꯂꯣꯏꯁꯜꯂꯁꯦ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕ ꯀꯣꯃꯦꯟꯠ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯁꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯕꯥꯏ ꯕꯥꯏ